Chasilu, chasilu. Masigi amungbi cheju phajana chai he. Puspa aduna hojiba hogatriba jala tawrisibo. Srivalli, nungariba nangbo. Udaba yam kuire. Khara jangjalo kaino, na dam lap laidu kaigino. Ai manam ti nungsibane. Elaichi ka chara laina ise. Puspa, nanggo hogalone thienge ne. Ngarangsu taptai thakjalaga yumda thiengna halai. Anok tuna marolama. Tumbada suma ano upawine. Ine, kaidaroge nang tawisibo. Aingondagi shell pugibido karam gane singake haibano. Singani bungo. Yam thuna singani. Akoi Puspasu milda thabak suba yaurabani. Magi tolob hek phangbaga singani. Kadaidagi minna thabak subunoda. Mari tanthora kharabane. Kaino haisibo. Tantho moida. Kai merongi tanthop toiba. Masana tanthorokpa tamni kaino. Nina imana mapu saraga makonga thangala phamuiye. Aduda mingi mapudo tanthorabane. Masi angang chidi haiba. Puspa! Puspa! Hauradame, komai hongnabi. Ngaka tungi tawsidaba. Kuikau korkaneba. Karino imam mamisibo. Hojung nongandriba tawsibo. Aidi ngarang ni anupa tuma malene. Amta logthokige. Puspa! Thulaba nanggo. Mina paisa thulai sieng lao. Oi, thole. Laadamne. Masig paisa thawboje. Nunga maik ta lakaneba. Kadawai paisa thulai no khangde. Khoina pidosu leitrabduda. Puspa, kaino nangna mindai thabak toy haise. Ibungona haise chumbra. Ima, amta ngaiko. Adu wari do kona sanase. Masi tada siga emta wangana gige. Kaino tada. Nunga anbaga mi memda laisibo. Thabak amta leitrabo. Ibungo ise noyumdagi am lakningbaga manbro. Noi namana chana pugiba shelldo. Shellep chu pikhalaktre, shendo chu pikhalaktre. Adu thobone laise. Shell tole na bu mina khong ham changam dai da kana laknage. Adu tada. Khara tapna nganguba. Tada ri kai khangum dabi ai. Ai di ami kai je. Khulsigi mi myamna ne. Ai bi am bebhar tawbone. Namai jami karagana aigi shell kok shindorodana. Shendo ine shellep ni pulap. Oh, singage. Masigi numitane. Aina chwalagi singakani. Tada khatun chakro. Sel tawba nupa ado hek chakhibaga Puspagi mayumda kesapsu lakami. Kaino si kingbonjina nunganbaga sel tholai noida. Mane, sel tholai ni. Aju kaidobe nganta lami no hajuk ta haramini. Kesap, akoi Puspadi ngarang taptai ngawraga lai. Nang ni ngarang ngawdabra. Ima aidi yaudida. Kadai deno. Aidi yumda ngata changa tumme. Ima, nang chango yare. Ai kesap ka wariam ta sanage. Kari wari sanage haino. Oigedaba wari sano. Hojiki nupado adugi sendo thuna pithoknaba honau. Karino ima ongta jangiduna. Kari phara ongangaktura nangsibo. Yengoi kesap, akoi iroje. Hojmong purakane, yon thoraje. Natadiba, masi nupaji ki paisa se. Pingai leiro dore. Kesap ka Puspagana makhoi iroi adu puraga miwai amada yon thokpa chatlami. Puspa, kasu khalunu che. Sel yam phangagane. Sugumba iroi mayam ama imagi lebire lore. Mafam aduda yauraba matungda Puspana iroi adugi senado lauraga hairei. Chacha, ai wam ta di hagi he. Maitai macha mayam dane. Iroi ni harga seng adum yoluko. Chacha gi sanne hajelaga yombido. Adu tongnuko. Puspana iroi yolakpa selado puraga nupadugi manakta selado piba laklami. Yare. Si wordina. Shelloi shure. Noi gaiga karita tonadre. Kari tonadaba. Nangna ayu khudingi. Aina letin jangam dai da laga. Disturb tawu natro. Adu nang si chaw. Puspana nupado phuringai matang aduda kesap yoksalai. Puspa, ibani ki thabam lere. Nongmagi subudane sel yam phangadaba. Chasilo. Ado thabuk kari thabuk no. Adudi labida chanchala haige laone. Chasilo ne. Hoi, chasilo. Puspaga kesapka umang manungda chana wari sanaraklami. Kesap, kadai do nangna ai puraga chalisibo. Lin kanga muk chiktana bako. Puspa, akhona nahangai thabuk subuda chahum yangai khatangni dana phangido. Hawjikki lupa sina dine nongmada lupa lising ma pigi haye. Nongmada lising ma pidoiba. Yam phaba wani kaino dudi. Ado seran turan ba thabakadi nate ko. Police naga muk tanaradi lore he. Police na tanak pari soidrabane.
ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯁꯨ ꯌꯥꯝ ꯀꯨꯞꯅꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ ꯑꯉꯥꯡꯕ ꯆꯥ ꯆꯟꯗꯟꯗꯣ ꯑꯗꯨ ꯀꯛꯄꯒꯤ ꯊꯕꯛꯅꯦ ꯑꯉꯥꯡꯕ ꯆꯥ ꯆꯟꯗꯟ ꯑꯩꯈꯣꯏ ꯎꯃꯪꯁꯤꯗ ꯍꯧꯔꯤꯕ ꯑꯉꯥꯡꯕ ꯆꯥ ꯆꯟꯗꯟꯁꯤꯔꯣ? ꯃꯁꯤ ꯀꯛꯄꯒꯤ 1,000 ꯐꯪꯗꯣꯏꯕ? ꯍꯣꯏ ꯐꯔꯦꯁꯦ ꯀꯔꯤꯅꯣꯗꯣ ꯌꯦꯡꯉꯨꯔꯁꯤ ꯅꯣꯡꯃꯒꯤ 250 ꯐꯪꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ 1,000 ꯐꯪꯕꯅ ꯐꯩ꯫ ꯄꯨꯁꯄꯥꯅ ꯌꯥꯝꯂꯕ ꯑꯉꯥꯡꯕ ꯆꯥ ꯆꯟꯗꯜ ꯑꯗꯣ ꯀꯛꯊꯠꯂꯒ ꯊꯝꯂꯝꯕꯗꯨꯗ ꯕꯦꯠ ꯅꯨꯄꯥ ꯑꯗꯣ ꯌꯥꯝ ꯉꯛꯂꯝꯃꯤ꯫ ꯀꯩꯅꯣ ꯅꯪꯅ ꯅꯕꯥꯅꯤ ꯈꯛꯇꯪ ꯎ ꯀꯛꯄ ꯂꯥꯛꯀꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯝꯃꯤꯕ ꯑꯉꯥꯡꯕ ꯆꯥ ꯆꯟꯗꯟ ꯃꯌꯥꯝꯁꯤꯗꯤ ꯃꯤ 10ꯅ ꯀꯛꯄꯒꯤ ꯃꯑꯣꯡꯗ ꯃꯥꯜꯂꯤꯁꯤꯅ ꯀꯩꯒꯤꯅꯣ? ꯃꯤꯕꯨꯗꯤ ꯏꯕꯥꯅꯤ ꯈꯛꯇꯪꯅꯦ ꯑꯗꯨꯒ ꯎ ꯃꯌꯥꯝꯁꯤꯗꯤ ꯑꯅꯝꯕꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯄꯨꯁꯄꯥꯅ ꯀꯛꯄ ꯉꯥꯛꯇꯅꯦ ꯑꯩ ꯏꯃꯥꯟꯅꯕ ꯄꯨꯁꯄꯥꯁꯦ ꯄꯨꯔꯥ ꯃꯩꯅꯦ꯫ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯄꯨꯁꯄꯥꯗꯣ ꯑꯩꯅ ꯑꯃꯨꯛꯇ ꯎꯅꯤꯡꯉꯦ ꯍꯥꯏꯌꯨ꯫ ꯀꯌꯥꯝ ꯅꯩꯕ ꯃꯤꯅꯣꯗꯣ ꯑꯩꯅ ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯀꯦꯁꯞꯅ ꯍꯥꯏꯔꯛꯏ꯫ ꯄꯨꯁꯄꯥꯗꯤ ꯅꯪꯅ ꯎꯅꯁꯦ ꯀꯧꯔꯦ ꯀꯥꯏꯅꯒ ꯂꯥꯛꯀꯗꯕ ꯃꯤꯗꯥ ꯅꯠꯇꯦ ꯄꯨꯁꯄꯥ ꯎꯅꯒꯦ ꯍꯥꯏꯔꯗꯤ ꯅꯪꯅ ꯄꯨꯁꯄꯥ ꯎꯅꯕ ꯆꯠꯀꯗꯕ꯫ ꯀꯦꯁꯞꯀꯤ ꯋꯥꯇꯥꯗꯨ ꯇꯥꯕꯗ ꯅꯨꯄꯥꯗꯣ ꯌꯥꯝ ꯁꯥꯎꯅꯤꯡꯉꯝꯃꯤ꯫ ꯄꯨꯁꯄꯥꯗꯤ ꯎꯅꯗꯕ ꯌꯥꯗꯕꯅꯤꯅ ꯃꯥꯒꯤ ꯁꯥꯎꯕꯗꯣ ꯐꯥꯊꯔꯝꯃꯤ꯫ ꯑꯣ ꯌꯥꯔꯦ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯄꯨꯁꯄꯥꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯔꯤ ꯑꯗꯨꯅ ꯑꯩꯅ ꯑꯣꯏꯅ ꯎꯅꯕ ꯆꯠꯄ ꯇꯥꯔꯦꯗꯅ꯫ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯅꯨꯄꯥ ꯑꯗꯨꯅ ꯄꯨꯁꯄꯥ ꯎꯅꯕ ꯆꯠꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯄꯨꯁꯄꯥꯅ ꯑꯩ ꯎꯅꯁꯦꯅ ꯃꯐꯝꯁꯤꯗ ꯀꯧꯔꯒ ꯅꯪ ꯑꯣꯏ ꯂꯩꯔꯝꯃꯤꯁꯤꯅ? ꯄꯨꯁꯄꯥ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ? ꯑꯁ ꯑꯝꯇ ꯉꯥꯏꯍꯧ ꯀꯩꯗꯧꯔꯒꯦ ꯅꯨꯃꯤꯠꯇꯣ ꯑꯝꯇ ꯎꯁꯜꯂꯒ ꯃꯨꯟꯅ ꯇꯥꯋꯣ ꯄꯨꯁꯄꯥꯒꯤ ꯑꯣꯇꯣ ꯃꯈꯣꯟ ꯇꯥꯔꯝꯒꯅꯤ ꯅꯪ꯫ ꯄꯨꯁꯄꯥꯗꯨꯅ ꯍꯦꯛ ꯌꯧꯕꯒ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯀꯣꯛꯇꯥꯡ ꯅꯪꯒꯨꯝꯕ ꯃꯆꯥ ꯃꯁꯨꯁꯦ ꯑꯩꯅ ꯎꯅꯒꯗꯕ ꯅꯠꯇꯦ ꯅꯣꯏꯒꯤ ꯃꯄꯨꯗꯣ ꯁꯤꯅꯨꯗꯣ ꯑꯗꯨꯅꯦ ꯑꯩꯅ ꯎꯅꯗꯣꯏꯁꯦ꯫ ꯅꯪꯅꯅꯦ ꯃꯉꯣꯟꯗ ꯇꯝꯃꯣ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯑꯩꯅ ꯃꯥ ꯎꯅꯕ ꯂꯥꯛꯀꯦꯅ ꯃꯉꯣꯟꯗ ꯍꯥꯏꯌꯨ ꯄꯨꯁꯄꯥꯔꯥꯖ ꯃꯥ ꯎꯅꯕ ꯂꯥꯛꯀꯅꯦꯅ ꯈꯪꯉꯕ? ꯍꯥꯏꯒꯦ ꯅꯪꯅ ꯍꯥꯏꯌꯣ ꯍꯥꯏꯕ ꯃꯌꯥꯝꯗꯣ ꯑꯩ ꯂꯣꯏꯅ ꯍꯥꯏꯒꯦ꯫ ꯑꯗꯨ ꯅꯪ ꯃꯥꯕꯨꯗꯤ ꯌꯥꯝ ꯂꯥꯏꯅ ꯈꯜꯂꯨꯅꯨꯍꯦ ꯃꯥꯁꯦ ꯌꯥꯝ ꯁꯥꯊꯤꯕ ꯃꯤꯅꯤꯀꯣ꯫ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯨꯁꯄꯥ ꯑꯗꯨ ꯁꯤꯅꯨ ꯎꯅꯕ ꯂꯥꯛꯑꯝꯃꯤ꯫ ꯁꯤꯅꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯦꯛ ꯍꯧꯕꯒ ꯄꯨꯁꯄꯥꯅ ꯃꯥꯒ ꯄꯥꯔꯠꯅꯔ ꯑꯣꯏꯁꯤꯌꯦꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯍꯥꯏꯖꯧꯗꯤ ꯕꯤꯖꯤꯅꯦꯁꯁꯦ ꯈꯔ ꯆꯥꯎꯊꯣꯛꯅꯕ ꯏꯕꯥꯅꯤ ꯄꯥꯔꯠꯅꯔ ꯑꯣꯏꯕꯅ ꯐꯅꯤ꯫ ꯑꯩꯅ ꯅꯉꯣꯟꯗ ꯐꯖꯅ ꯎꯒꯤ ꯁꯄ꯭ꯂꯥꯏ ꯇꯧꯊꯔꯛꯀꯦ ꯑꯗꯨꯒ ꯅꯪꯅ ꯌꯣꯟꯐꯝꯗꯣ ꯈꯪꯕꯅꯤꯅ ꯐꯖꯅ ꯌꯣꯟꯊꯔꯛꯑꯣ꯫ ꯑꯗꯨꯕꯨ ꯁꯤꯅꯨ ꯑꯗꯨꯗꯤ ꯄꯨꯁꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝ ꯁꯥꯎꯅꯤꯡꯉꯝꯃꯤ꯫ ꯄꯨꯁꯄꯥ ꯅꯪꯅ ꯎ ꯀꯛꯄꯁꯦ ꯌꯥꯝꯅ ꯊꯨꯏꯌꯦꯅ ꯇꯥꯏ꯫ ꯃꯤ 10ꯒꯤ ꯊꯕꯛꯁꯦ ꯅꯪ ꯅꯊꯟꯗꯅ ꯇꯧꯕ ꯉꯝꯃꯦꯁꯨ ꯈꯪꯉꯦ꯫ ꯅꯪ ꯄꯥꯔꯠꯅꯔ ꯑꯣꯏꯔ ꯀꯩꯗꯧꯗꯣꯔꯤꯒꯦ? ꯅꯪ ꯑꯩꯒꯤ ꯃꯈꯥꯗ ꯊꯕꯛ ꯑꯗꯨꯝ ꯁꯨꯔꯣ ꯅꯪ ꯅꯣꯡꯃꯒꯤ 1,000 ꯐꯪꯕꯗꯣ ꯍꯧꯖꯤꯛ 2,000 ꯄꯤꯔꯒꯦ꯫ ꯑꯩ ꯃꯤꯡꯁꯤꯕꯨ ꯄꯨꯁꯄꯥ ꯀꯧꯋꯦ ꯀꯥꯏꯅ ꯎꯁꯤꯠꯇꯤꯔꯣ ꯅꯪꯁꯦ? ꯑꯩꯅꯗꯤ ꯁꯣꯝꯗ ꯏꯕꯥꯅꯤ ꯄꯨꯜꯂꯒ ꯀꯔꯣꯔ ꯇꯥꯟꯁꯦ ꯈꯜꯂꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ 2,000 ꯈꯛ ꯄꯤꯗꯣꯏꯕ? ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤꯅꯦ ꯑꯉꯥꯡꯕ ꯆꯥ ꯆꯟꯗꯟꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯀꯃꯥꯏꯅ ꯇꯧꯔꯛꯀꯦ ꯌꯦꯡꯉꯣ ꯑꯩꯅ ꯅꯪ ꯃꯨꯊꯠꯇ꯭ꯔꯤꯐꯥꯎ ꯑꯩ ꯂꯦꯞꯅ ꯇꯣꯛꯑꯣꯏ꯫ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯄꯨꯁꯄꯥꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯔꯦ ꯑꯗꯨꯒ ꯁꯤꯅꯨꯗꯤ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯎꯃꯪꯗ ꯗꯥꯏꯔꯦꯛ ꯆꯠꯂꯒ ꯄꯨꯁꯄꯥꯅ ꯁꯤꯟꯃꯤꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯎꯃꯪꯁꯤꯗ ꯍꯧꯔꯤꯕ ꯑꯉꯥꯡꯕ ꯆꯥ ꯆꯟꯗꯟꯁꯦ ꯁꯤꯅꯨꯒꯤ ꯃꯄꯥ ꯃꯄꯨꯒꯤ ꯅꯠꯇꯦ ꯃꯣꯏꯅ ꯍꯦꯛꯇ ꯇꯧꯅꯤꯡꯒꯨꯁꯤ ꯇꯧꯕ ꯌꯥꯕ꯭ꯔꯣ? ꯑꯉꯥꯡꯕ ꯆꯥ ꯆꯟꯗꯟꯁꯦ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯗꯤ ꯁꯤꯅꯤ ꯅꯥꯅꯤꯒ ꯑꯝꯇ ꯈꯪꯗ꯭ꯔꯦ꯫ ꯃꯣꯏꯅ ꯅꯣꯡꯇ ꯑꯗꯨꯃꯥꯏꯅ ꯇꯧꯕ꯭ꯔꯣ? ꯑꯩꯈꯣꯏꯅ ꯌꯥꯝ ꯋꯥꯅ ꯎ ꯀꯛꯏꯁꯦ ꯃꯣꯏꯅ ꯅꯣꯡꯇ ꯌꯥꯎꯕ꯭ꯔꯣ? ꯃꯈꯣꯏꯅ ꯀꯔꯣꯔꯗ ꯄꯩꯁꯥ ꯇꯥꯜꯂꯒ ꯑꯩꯈꯣꯏꯗꯅ ꯀꯔꯤ ꯄꯤ? ꯅꯣꯡꯃꯒꯤ 1,000꯫ ꯃꯔꯝ ꯑꯗꯨꯅ ꯃꯣꯏꯒꯤ ꯊꯕꯛ ꯇꯧꯕ ꯇꯣꯛꯄꯤꯔꯣ꯫ ꯃꯣꯏꯅ ꯅꯣꯡꯃꯗ 1,000 ꯄꯤꯕꯗꯣ ꯑꯩꯅ ꯅꯈꯣꯏ ꯃꯌꯥꯝꯗ ꯎ ꯑꯃꯗ 1,000 ꯄꯤꯒꯅꯤ꯫ ꯅꯣꯡꯃꯗ ꯅꯣꯏꯅ ꯇꯥꯅꯤꯡꯕ ꯉꯝꯕꯈꯩ ꯇꯥꯜꯂꯣ ꯑꯩꯅ ꯃꯇꯦꯡ ꯂꯣꯏ ꯄꯥꯡꯒꯅꯤ꯫ ꯄꯨꯁꯄꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯁꯤꯟꯃꯤꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯒ ꯊꯕꯛꯁꯨ ꯌꯥꯝ ꯀꯟꯅ ꯁꯨꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯄꯨꯁꯄꯥꯅ ꯁꯨꯝ ꯆꯥꯎꯈꯠꯂꯛꯄꯗꯨ ꯎꯕꯗ ꯁꯤꯅꯨ ꯑꯗꯣ ꯌꯥꯝ ꯁꯥꯎꯅꯤꯡꯉꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯨꯁꯄꯥ ꯎꯅꯕ ꯎꯃꯪꯗ ꯆꯠꯂꯝꯃꯤ꯫ ꯅꯪꯅ ꯈꯜꯂꯤꯁꯦ ꯅꯪ ꯌꯥꯝꯅ ꯁꯤꯡꯉꯦꯅ ꯈꯜꯂꯤꯔꯣ? ꯑꯉꯥꯡꯕ ꯆꯥ ꯆꯟꯗꯟꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯅꯪꯅ ꯊꯟꯅ ꯇꯧꯕ ꯉꯝꯃꯅꯦꯅ ꯈꯜꯂꯤꯔꯣ? ꯁꯤꯅꯨ ꯑꯩꯅꯅꯦ ꯃꯁꯤꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯍꯧꯗꯣꯛꯈꯤꯕꯅꯦ꯫ ꯅꯪꯅ ꯇꯧꯕ ꯉꯝꯅꯤ ꯀꯥꯏꯗꯤ ꯈꯜꯂꯨꯅꯨ꯫ ꯉꯁꯤ ꯐꯥꯎꯕ ꯄꯨꯂꯤꯁꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯛ ꯐꯥꯗ꯭ꯔꯤꯗꯣ ꯑꯩꯅ ꯁꯦꯜ ꯄꯤꯕꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯆꯠꯄ ꯇ꯭ꯔꯛ ꯈꯨꯗꯤꯡꯃꯛ ꯄꯨꯂꯤꯁꯇ ꯂꯣꯏꯅ ꯆꯦꯛ ꯇꯧꯍꯜꯂꯅꯤ꯫
ꯇꯧꯔꯣ ꯇꯧꯔꯣ ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧꯔꯣ ꯑꯩꯁꯨꯅꯦ ꯑꯩꯅ ꯉꯝꯕ ꯇꯧꯔꯛꯀꯦ ꯀꯅꯥꯅ ꯍꯦꯟꯅ ꯉꯝꯒꯦꯗꯣ ꯌꯦꯡꯅꯔꯁꯤ ꯁꯤꯅꯨꯗꯨꯅ ꯎꯃꯪꯗꯒꯤ ꯍꯦꯛ ꯆꯠꯈꯤꯕꯒ ꯄꯨꯁꯄꯥꯅ ꯑꯆꯝꯕ ꯎꯁꯤꯡꯗ ꯑꯉꯥꯡꯕ ꯔꯪ ꯇꯩꯁꯜꯂꯒ ꯑꯉꯥꯡꯕ ꯆꯥ ꯆꯟꯗꯜ ꯁꯥꯔꯝꯃꯤ ꯑꯗꯨꯒ ꯁꯥꯁꯤꯟꯅꯕ ꯑꯉꯥꯡꯕ ꯆꯥ ꯆꯟꯗꯜꯁꯤꯡ ꯑꯗꯣ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯀꯦꯁꯞꯇ ꯄꯨꯅꯕ ꯍꯥꯏꯔꯝꯃꯤ ꯄꯨꯁꯄꯥ ꯅꯪꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯖꯤꯟꯅꯕ ꯆꯥ ꯆꯟꯗꯜ ꯃꯌꯥꯝꯁꯦ ꯑꯩ ꯄꯨꯔꯒ ꯊꯧꯔꯝꯃꯒꯦ ꯑꯗꯨꯒ ꯄꯨꯂꯤꯁꯅ ꯑꯩꯉꯣꯟꯗ ꯍꯦꯛ ꯇꯥꯟꯅꯔꯛꯄꯒ ꯅꯪ ꯇ꯭ꯔꯛꯇꯣ ꯊꯧꯗꯣꯔꯛꯑꯣ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯦꯁꯞꯇ ꯄꯨꯂꯤꯁꯅ ꯍꯦꯛ ꯇꯥꯟꯅꯈꯤꯕꯒ ꯄꯨꯁꯄꯥ ꯑꯗꯨ ꯑꯉꯥꯡꯕ ꯆꯥ ꯆꯟꯗꯟ ꯌꯥꯎꯕ ꯇ꯭ꯔꯛ ꯑꯃ ꯊꯧꯗꯣꯔꯛꯂꯝꯃꯤ ꯁꯣꯝꯗꯅ ꯀꯦꯁꯞ ꯑꯗꯣ ꯄꯨꯂꯤꯁꯅ ꯐꯥꯔꯒ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯁꯄꯥꯁꯨ ꯃꯃꯥꯟꯅꯕꯗꯣ ꯂꯧꯊꯣꯛꯄ ꯂꯥꯛꯂꯝꯃꯤ ꯁꯥꯔ ꯋꯥꯐꯝ ꯈꯛꯇ ꯍꯥꯏꯖꯒꯦꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅ ꯄꯨꯈꯤꯕ ꯎꯁꯤꯡꯗꯣ ꯑꯗꯨꯗꯤ ꯑꯆꯝꯕ ꯎꯅꯦ ꯑꯗꯨ ꯃꯍꯥꯛꯄꯨ ꯀꯔꯤꯗꯧꯕꯩ ꯐꯥꯕꯤꯔꯤꯅꯣ ꯍꯣꯏꯅꯦ ꯑꯩꯈꯣꯏꯅ ꯆꯦꯛ ꯇꯧꯔꯕꯅꯦ ꯎꯁꯤꯡꯗꯨꯕꯨꯗꯤ ꯑꯆꯝꯕ ꯎꯅꯦ ꯑꯩꯈꯣꯏꯁꯨ ꯑꯉꯥꯡꯕ ꯆꯥ ꯆꯟꯗꯟꯗꯨ ꯃꯥꯟꯗꯅ ꯇꯥꯟꯅꯔꯨꯕꯅꯦ ꯑꯗꯨ ꯃꯥꯅ ꯄꯨꯂꯤꯁ ꯑꯩꯈꯣꯏ ꯎꯔꯒ ꯀꯟꯅ ꯊꯧꯈꯤꯗꯣ ꯀꯩꯒꯤꯅꯣ ꯁꯥꯔ ꯃꯥꯒꯤꯗꯣ ꯁꯥꯔ ꯍꯣꯏ ꯎꯔꯒ ꯀꯟꯅ ꯊꯧꯕ ꯅꯠꯇꯦ ꯒꯥꯔꯤꯗꯣ ꯕ꯭ꯔꯦꯛ ꯐꯦꯜ ꯑꯣꯏꯕꯅꯦ ꯁꯥꯔ ꯍꯣꯏꯅ ꯊꯥꯖꯗ꯭ꯔꯒ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯒꯥꯔꯤꯗꯣ ꯕ꯭ꯔꯦꯛ ꯌꯥꯎꯗꯕꯅꯦ ꯄꯨꯁꯄꯥꯅ ꯀꯦꯁꯞ ꯑꯗꯣ ꯖꯦꯜꯗꯒꯤ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯄꯨꯁꯄꯥꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯕ ꯆꯥ ꯆꯟꯗꯟꯁꯨ ꯄꯨꯂꯤꯁꯀꯤ ꯃꯈꯨꯠꯇꯒꯤ ꯑꯩꯅ ꯄꯨꯊꯣꯔꯛꯑꯦ ꯅꯪꯁꯨ ꯖꯦꯜꯗꯒꯤ ꯊꯣꯛꯂꯛꯑꯦ ꯑꯗꯨꯗꯤ ꯉꯁꯤꯗꯤ ꯄꯥꯔꯇꯤ ꯇꯧꯕ ꯌꯥꯏ ꯀꯩꯅꯣ